Praise the Lord. Ahan magtada yengbiriba masung tabiriba actually now actually mapabung sing mayam namakpu thamoy dagi nungsiba masung ikai khumbu chari adom na leiba adom na chatkadaba mafam punamakta kan biba mapuna Jesu Kristana phattabadagi manung matam chadana sena bathokadobadagi athemba diabolgi jadu mantar haikabje kapki amambagi pangaldagi adom kan biba isanu aduga adomda Jesu Krista kan biu mapuna pamjaba thabak sing ado pamjaba mahaki thaudang sing ado adumna pangthok pangambagi thawai sing bagi blessing adumgi mathakta lakpo isano amen mayam ngasi yam nuksiba numit amani madudi handak kharanigi mamangda jiribam dagi nupi ahum ima ahum amasung angang ahum mara lejadaba mekoi hatokhiba ado ngasi Silchar Medical College dagi mekhoigi mafamda mayam mekhoigi mathau mangam pangthokna bagi damakta leiron channa bagi damakta ngasi pukhre yam nungsi mayam uba matamda yamna kapningi thamoise yamna ishorgi nungsiba wahai tajaraga ishorgi nungsiba wahai khanjaraga amasung Bible pazaraga mayam Jesu Kristana haiba wahai amatta nate ko mara lejidaba sing jekna babu nungsiu haiba jekna ba thamganu haiba nangonda lalakpa taragadi mi amana lalakpa taragadi 70 times ngakpiu haina haibiramba nangi nakhazai nakal namada khutna khupakna tharade topa khazai onsalu haina haiba Calvary gi cross i marakta phaw thangalakpa matamda phaw di pa me khogi maral kokpiu haiba i pa bu thaje haiba mi singnani ko asuk yamna minungsi khangdana hatokhibado haina khanjaba matamda o me khoina wana siramgado bodo muise Holy Bible dagi shogi wahai ma khatang pathok sirake Johan gi panduk tara humdoi gi pada kunthraga mari kunthraga manga aina nekhoida anoba yathang ama piri madudi nekhoi amaga nungsinau aina nekhoibu nungsiba dugumna nekhoina su amaga nungsinau nekhoi amaga nungsinarabadi masina mi khudingna nekhoi aigi sebok singni haiba khangani se Jesu Christ gi wahini nekhoi amaga nungsinau aina nekhoibu nungsiba dugumna papi singi damakta Jesu Kristana Calvary gi cross ta yanbi khiba shibi khiba dugumna ekhoina su amaga nungsinau nekhoi amaga nungsinarabadi masina nekhoi egi sebok singni egi tungin bani egi follower ni haiba khangani haiduna haibirambani adubu ngasi uribase uheidaba duni uheidaba yengheidaba taheidaba duni adusu kanana sargada kagadabuni hairiba Heaven the Lerugado sing ba Oirabani haina hairiba mioi singna Asigi Mawongse Asuki matik pende mayam Asuki matik nungaite Tajaraba sing micham sing asigi innocent people sing asigi damakta ikoi haijaminasi amasung ayamutang haijarake Tagacharipa Lesembi umapu ipa ishor ipa nekoi bo asuki matik nungsibi ipa ishor koi buthadok pite Ekhogi damakta nahaki nachanupa phawbada sacrifice tawbani pa ekhogi miyoibagi pa punamak nachanupa Jesu gi mathakta thadakhibani pa ekhoini hingba fangnabagi damakta adubu ipa ishor ngasidi uheidabadu uduna leire prabhu ipa bu khangi ipa bu thajai haiba ipa gi cross nu paiduna jungba mafam kayada Christian ni haiduna haiba singna ipa mara lejidaba micham taruk hatkhiba nupi amasung angang sing matu sonjakraba ipa hairiba mekhoi gi thawai sing ado ipa nachai koi mayam na haijari prabhu mekhoi na khangjadri prabhu ishwar ipa gi wahi phasana tajadri ipa nahat me kanbi ban mekhoi gi damakta su ipa na si bi ki bani ko prabhu meiba pomna mak ki damakta si bani maramudani ipa hairiba ima hum amasung angang hum do ipa taibang pan bada mekhoi na wana siraba su prabhu ipa nangi danakta ipa nangi na thada konsen bi lomba naidaba heaven da mekhoi bu ingna chikna thambi rest in peace ipa ishor mekhoi gi thamoi potha hanbiu prabhu Jesu gi mingda thamoi degi thawai degi ipa haijari bani amen amen sini mayam aduga ngasi photo amakak aina thengnai mayam haiba photo si uba matamda amuk ke hena thamoi se puba ngamdre ase uheibra tahaidaba Yaugi fi setpa manung dadi charam naraba kaisal na thanba haibado ase koi gi mit mak ta ure
Karigino Bible na ingonda Prabhu Prabhu ka wapum na magsargada chaloy hairiba adugi wahaygi wahangi paukhum masidi mitta uhalle Thajabasing Ishwargi imungdagi wayan ba hubagi matam madu yaure haibiri wayan gadawriba mahak adu Jesu Kristani mahakti afaba yawsen bani afaba ipani magi lambi da chachaba magi wahaygi magi pautak injaba mahak adubu kanbi gadawani adubu Jesu Krista na mi hatlu haina hairambra Jesuna haide Jesuna angang hatu haibra haide nupi hatu haibra haide karigi halibano mekhoi na hatli haiduna mekhoi Jesu thajabra thajade Jesu thajaba singi matau thajadabana tamgadabani adubu ngasidi tayoinare mayam aina ujakiba thamoi puba ngamdaba photo do mayam asi amtang yengbiu asi amtang yengbiu asigi photo si yengbiu mayam se asibu uhaiba photo ra yanghaiba photo ra chahi nipan khakta suribi chahi nipan khakta suribi nupi macha amabu mayam changdana Christian haiba mayam changdana mayam nupi sibu rape tawbire aduk jamna minung si khangdana chahi nipan khakta fariba mayam tha masagi mioi sudriba nupi macha sibu rape tawbire aduga magi yengbu magi saru phaigangi saru internal bleeding mayam ama tawduna angang sina waramgadaba mai chakto mayam mutang khallaga yengbiuba waigi maitai lona sibu khangiba believer sing thajaraba sing adom yengbiuba adom gi thamoi da wahang hangbiuba masira sargada kagadobo Jesuna kanbiba Jesuna ishorna thambiragadaba mioi singi mawong matawra Aigang sina kayang wana siram ngani mayam Magi damakta su Jesu Krista na shibi ki banatra Jesu Krista na jab khaidok pa lakpra dharma khaidok pa lakpra mayam Asuk yam na minung si khangdaba sibu karigino Mekhoi mayam gi maragtagi ama khakta na haibiu tawbiganu mase tawbiganu haina ama fawna su haidaba mayam changna mayam mioi kaya ama changdana Nupi macha chahi nipan khatang fari base mayumdagi puraga nongmai maragta rape tawbibadagi mayam magi saru teibasi yengbu sonography da aduga makhada mukari hairi cookie Christian haina hairi Jesuna hai ne khona tabang panbra tawba thabuk singa do mi singna uduna thajadaba singna uduna sargada leibane khoi gi napa bu thagat naba mi singi mamang do utlu hairi bani masira sargada leibai pa bu thagat nabagi mawong mataw sargada leibai pa bu chentanabagi shikhiba Jesu bu hingat khibai pa bu ipagi mingkhai bu chentanabagi Thabak thawong hariba thabak thawong se kanana pami hariba fattabagi mapu mahakna pami matam leiringaida pukning hongba nauna pokpa natragadi Bible na ingonda Prabhu ka upom namak sargada changoi haibado ado soidana thooragani me soidana thooragani ngasi aigi wahai ase taningde haiduna takhitaba yai mahak maitai ni haiduna khankiba yai adu Jesu Kristana shibase maitai mayang khaidok palakpa nate mahakna pokhibase mahakna pokpikhibase miyoiba pumnamakini mahakna shikiba punamakini mana hingatkiba pumnamakini maramaduna Jesu bu thaje haiba taragadi aikoina chinna dum jade aduga baptize tawraga Christian ni sargada kagani haibasu yade adubu ipa mahakki wahai injarak mathau tai karama matam ni pagi wahai injarakani Jesu na khangkibado haiba China do adom gi thamoi da lakpa matamda adom da afaba wapau thajarakpa matamda ishor na taibang panbu sukki matik nungsibagi maram na macha nupa tharakpani nungsibagi maram na ishor na phatraba miyoiba singbo adubu ngasidi karino tawriba mo to sa mayam asibu uhaibra wahira mayam yengbiu tabiu khanbiu mayam phatragadi fatte yadragadi yade chumdragadi chumde haiba mathau tai adu su maru oina ishor gi matangda khangkhangna lali khangkhangna tutuminna lesson base asisu aikoina phattabagi michang changbaga matani Manipur hariba lamdam se pikraba state ni chingmi tami mayam na pullaga lei hariba state to khaidok na bahona base asi achumbra chumdabra Manipur se khaidok na bahona ba amana Manipur siga Manipur kahenda na bahona ba amana Manipur tangkhai ta na bahona aina yadaba dharma na su yadaba mi bu hatok pangamba sendan lambi gi damakta fattaba nisha thaba
yengbiu ngasi taibang pan tawri basi thajraba amagi mawong thajraba amagi wangang thajraba amagi wahi wata se uduna miwe bina tamjaga do bani ngasi ai na pastor ma phurami pastor duna gi damakta mami tegi mapi taraga kapkhi adubu ai gi hakchang da ishor na wayen bire ishor na ingonda wayen lakpa matam da ishor na ingonda khangan birakpa matam da ai chatpa ngam khide masini ishor gi wayen bada mafam piu hai ki bado maram di laman khumba se ishor gi ni aduna ngasi ai leiba ngam da duna ishor gi wahai haido ki bani khang da basingna kana gum basingna ishor thaja basingda lalak pataraga su thaja ba magi mana kokpi ga dawni aduga ain na yaba lo na yaba gi lambi da wakat pa yai adubu khut han ga dawu nate adubu asum na hatok ka dawu nate mioi kaya hat ka dawu nate masai ishor gi aning ba nate aina haijari basi mayam mekoi khara gi thamoida yaningoi bible na hai mekoi gi mamit punsan khre mekoi gi thamoi gi thong thingjan khre mayam asuki matik dungai te ekoi iramda manipur gi damakta matau karam na iramda manipur se ing thaba purakani aingonda phone tawbirei oja manipur gi damakta prayer tawbiu mayam Yesu Krista thazai haiba singna kokpirakpa matam ngakpirakpa matam lalakta ba matam achumba lambida chalakpa matam adum manipur ingthare manipur kaiba yaro haiduna mekoina hairakpa matam mekoina su manipur thugai bagi separate tan bagi wakal thadokpa matam manipur ingthare nongmai kabak taba matam manipur ingthare mekoina tawriba thabak singa se nagagi chil nau che chil sing atop jati gi mioi sing Yesu Krista bu thajari basing mi hat pa Jisu na yabra yade rep tawba Jisu na yabra nupi angang hatok pa Jisu na yabra aikhoi gidi Yesu Krista ipana haibi bagumna aikhoi gidi aikhoi isana laman khumba natte ipana laman khumbirak sanu ipana mara leiba singbu cheirak soidana pigani ipagi mafamda ipagi thabak tai khoina mafam pibse yamna mathau oire mayam Yesu Krista na hai madudi haujik se khoi lan gi fijet se no hai lan gi fijet haibudi lan sokna nabagi mi bu hatok nabagi lan gi fijet khulai nate mioi bebu manghaliba mioi beda fattaba taholiba hariba shaitan gi pangal mi bu nungsidabagi wakhal rep tawning bagi wakhal hatok bagi wakhal haiba wakhal singado aikhoina ngakthok bagi mathau tare Prabhu Jisu gi mingda thawai seng mana ngakthok pangam ngani matamda mayam Bible na hai aikhoina sokna riba lana si I tong pan ba singa natte amamba dugi pangal adugi makok aduga ni hojik lan sokna riba si thajaba moina adubu ngasi tawriba sidi yamna tamthiba duni yamna tamthiba du soidina laksu lakani Ishwar gi mungdagi wayan ba hobagi matam madu hokrabani mak afaba yawsin bani maramaduna karigumba ngasigi pa na phongdok hanbibo wahai asidagi thawai sengmana sokpiba taragadi nauna pokpo oibiu isagi iral yajaduna khuru kuda kunduna kapchaba haijaba laujaba igi kokpiu oibu kanbiu haina haiba natana upai leite thajaraba sing asini aigi thamoida phaujarappadagi ipana phongdokpibadagi aina phongdokcha ikoi hojik ishorgi aningbagi lambide khoi chachabagi matam boy amasung mayam Yesu Krista na ibu kanbirakhiba aigi ingonda phongdokpirakpa matungdagidi aina semjariba YouTube se asidagi paisa khara chang aiba paisa singduga thajaraba ichilinaw iche ichal kharagi matengdagi masi ingham tha lakpasida blanket nifu gi mathakta mayam yenjari laita laira singda chalaga mateng pangjari Yesu Krista na haibiba yathang ado lekoina chanaba leiba mahakna leitaba dugo chaminau setnaba leiba mahakna ateida su yanaraga setlu piu haibado ipagi wahai adu injury bani maramdi lakadore ipa adu wayan bagi mapu adu mi kana amata su mapung fade perfect oide mi punamak pap cheli ishwar gi matik mangal dagi shothai haiba Krista Jisuna kanbi khibado magi kanbi khibadu gi matik mangal phongdok chagadabani maramadi aikhoi yengduna kanagumba amana nauna pokpa ishwar gi sarga lebak chang baibase ishwar gi aning bani adubu karigumba Christian habi yengduna ishwar gi macha sing hatokpa khodi tihan bataragadi magi mangasamda chauba chakri nungama yalaga samadrugi aru mufamda luphan mena magi damakte hen fai haiduna Holy Bible na Jesu Christ na takpi
थागतचरी मैम मतंग असिदा लोसिंजरगे लॉन्ग लिव मणिपुर मनिरमदा मणिपुर टेक्ता कायदबो ओइसनु अमसुंग मैम अखोय अचुंबा सेंगबदो यीशु ख्रिस्टगे अचुंबगी दमक्ते अखोय फोंदोक मिनसी मरमदी फोंदोक लोइदबा अरोट पामत्ता लेते इपा महाक वायेनबगी लाकपा मतमदा प्रभु यीशु ख्रिस्ट इपाना मरा लेबसिंग सोयदना चेराकपीबो ओइसनु अदुगा मिचमसिंग अदुगा मसिगी अखोयगी सिलचर मेडिकल कॉलेज तगी पुखिबसिंग मरक्ता थौबा हुमसु यावे अखोय पुनमकपु यीशु ख्रिस्ट इपाना कनबीबो ओइसन मरा लेजिदबा इनोसेंट सिंग इपाना टेक्ता कायदना थंबीबो ओइसनु प्रभु यीशु गी मिंगले आमेन हालेलुया थागतचरी मैम शेयर तौबिरमो ईश्वर की खोंजेल ताब यानबगी दमक्ता शेयर तौबिरमो मैम अदुगा अदोमगी कमेंट सिंग फोंदोकपिरमो ईश्वर न खुदिंगमकी मथक्ता सुखपीबो ओइसन प्रभु यीशु गी मिंगले हालेलुया आमेन